ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯣꯂꯣꯟ ꯂꯩꯀꯥꯏ ꯈꯨꯟꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯇꯥꯡ 3 ꯃꯦ ꯏꯪ ꯁꯣꯛ 2023 ꯁꯟꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯗꯤ ꯑꯔꯊ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯩꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯒꯤ ꯉꯁꯤ 58 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯌꯧꯔꯛꯂꯦ꯫ ꯉꯁꯤ 58 ꯁꯨꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯍꯩ 10 ꯑꯗꯨ ꯍꯥꯟꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯋꯥꯍꯩꯁꯤ ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯩꯅ ꯏꯔꯤꯕ ꯏꯔꯤꯕ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯩꯅ ꯀꯥꯏꯇꯦ ꯀꯥꯏꯇꯦ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯩꯅ ꯀꯦꯒꯦ ꯆꯥꯎꯕ ꯄꯨꯡ ꯀꯦꯒꯦ ꯆꯥꯎꯕ ꯄꯨꯡ꯫ ꯃꯉꯥꯁꯨꯕ ꯋꯥꯍꯩꯅ ꯈꯟꯖꯥꯟꯅꯕ ꯈꯟꯖꯥꯟꯅꯕ꯫ ꯇꯔꯨꯛꯁꯨꯕ ꯋꯥꯍꯩꯅ ꯈꯨꯌꯧꯅꯕ ꯈꯨꯌꯧꯅꯕ꯫ ꯇꯔꯦꯠꯁꯨꯕ ꯋꯥꯍꯩꯅ ꯉꯅꯝ ꯊꯨꯝꯅꯝꯕ ꯉꯅꯝ ꯊꯨꯝꯅꯝꯕ꯫ ꯅꯤꯄꯥꯜꯁꯨꯕ ꯋꯥꯍꯩꯅ ꯆꯔꯩ ꯐꯤ ꯈꯨꯠꯁꯥ ꯆꯔꯩ ꯐꯤ ꯈꯨꯠꯁꯥ꯫ ꯃꯥꯄꯜꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ꯫ ꯇꯔꯥꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯅ ꯇꯥꯂꯣꯏ ꯇꯥꯂꯣꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯁꯤꯒꯤ ꯉꯁꯤ ꯑꯣꯏꯗꯧꯔꯤꯕ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯁꯤ 531 ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ꯫ 581 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ ꯍꯥꯏꯕꯅꯤ꯫ ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯁꯨꯡꯒꯠꯄ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟꯗ ꯊꯤ ꯐꯥꯏꯕꯁꯦ ꯌꯥꯗꯕꯁꯦ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ ꯍꯥꯏꯕꯗꯤ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯀꯟꯁꯇꯤꯄꯦꯁꯟ ꯍꯥꯏꯕ꯫ 582 532 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯏꯔꯤꯕ ꯍꯥꯏꯕꯅꯤ꯫ ꯏꯔꯤꯕ ꯏꯔꯤꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯂꯤꯗꯨꯅ ꯍꯥꯏꯗꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯕꯗꯣ ꯏꯁꯤꯡ ꯂꯤꯗꯨꯅ ꯊꯝꯕ ꯊꯤꯡꯒꯠꯇꯨꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯀꯤꯞ ꯋꯥꯇꯔ ꯏꯟ ꯁ꯭ꯇꯣꯛ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂ ꯊꯝꯕꯗꯣ ꯑꯗꯨꯕꯨꯅꯤ ꯏꯔꯤꯕ ꯍꯥꯏꯕꯗꯤ꯫ 583 538 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯀꯥꯏꯇꯦ ꯍꯥꯏꯕꯅꯤ꯫ ꯀꯥꯏꯇꯦ ꯀꯥꯏꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯒꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯂꯧ ꯃꯐꯝꯗ ꯂꯧꯕꯨꯛꯇ ꯍꯥꯏꯇꯥꯔꯦ ꯂꯧꯕꯨꯛꯀꯨꯝꯕꯗ ꯊꯝꯕ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯁꯨ ꯌꯥꯅꯕ ꯍꯥꯏꯅ ꯁꯥꯕ ꯁꯒꯥꯏꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯏꯇꯦ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯑꯦ ꯔꯥꯏꯁ ꯄ꯭ꯂꯦꯠꯐꯣꯝ ꯑꯦꯠ ꯑꯦ ꯀ꯭ꯔꯣꯞ ꯐꯤꯜ ꯇꯨ ꯀꯤꯞ ꯋꯥꯠꯆ ꯍꯥꯏꯇꯥꯔꯦ꯫ ꯃꯊꯪ 584 534 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯀꯦꯒꯦ ꯆꯥꯎꯕ ꯄꯨꯡ ꯀꯦꯒꯦ ꯆꯥꯎꯕ ꯄꯨꯡ꯫ ꯀꯦꯒꯦ ꯆꯥꯎꯕ ꯄꯨꯡ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯣꯏꯔꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯦꯒꯦ ꯆꯥꯎꯕ ꯄꯨꯡ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯁꯤꯗꯤ ꯏꯪꯂꯤꯁꯇꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯃꯣꯏꯔꯥꯡ ꯚꯤꯂꯦꯖ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯁꯦ ꯃꯁꯤꯕꯨꯅꯤ꯫ ꯃꯊꯪ 535 585 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯈꯟꯖꯥꯟꯅꯕ ꯍꯥꯏꯕꯅꯤ꯫ ꯈꯟꯖꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯅꯕꯗꯣ ꯈꯟꯖꯥꯟꯅꯕꯗꯣ ꯑꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯆꯤꯡꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯖꯥꯟꯅꯕ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫
ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ to doubt or to hesitate or to suspect ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅꯤ ꯈꯟꯖꯅꯕ ꯍꯥꯏꯔꯤꯁꯤ ꯃꯊꯪ 543 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯈꯨꯌꯧꯅꯕ ꯍꯥꯏꯕꯅꯤ ꯈꯨꯌꯧꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯊꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯊꯨ ꯈꯨꯌꯧꯅꯕ ꯍꯥꯊꯨ ꯇꯧꯕ ꯊꯕꯛꯇꯨꯅꯤ ꯍꯥꯊꯨꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯨꯌꯧꯅꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯇꯍꯥꯅ ꯇꯧꯕ ꯇꯍꯥꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯨꯌꯧꯅꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ in haste 587 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯉꯅꯝ ꯊꯨꯝꯅꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯔꯕ ꯍꯥꯏꯕꯅꯤ ꯉꯅꯝ ꯊꯨꯝꯅꯝꯕ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯔꯕ ꯍꯥꯏꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯕꯗꯣ ꯃꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯉꯅꯝ ꯊꯨꯝꯅꯝꯕ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯁꯦꯚꯣꯔꯤ ꯍꯥꯏꯕ ꯏꯪꯂꯤꯁꯇ ꯁꯦꯚꯣꯔꯤ ꯑꯣꯔ ꯇꯦꯁꯐꯨꯜ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯎꯕꯗꯨꯅꯤ ꯃꯊꯪ 588 ꯁꯨꯕ 537 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯔꯩ ꯐꯤ ꯈꯨꯠꯁꯥ ꯍꯥꯏꯕꯗꯤ ꯈꯨꯠꯅ ꯁꯥꯕ ꯐꯤ ꯍꯥꯏꯕꯅꯤ ꯈꯨꯠꯅ ꯁꯥꯕ ꯐꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯔꯩ ꯐꯤ ꯈꯨꯠꯁꯥ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ clothes made by hand or heirloom cloth ꯍꯥꯏꯇꯥꯔꯦꯀꯣ heirloom cloth ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯥꯕ ꯐꯤ ꯆꯔꯩ ꯐꯤ ꯈꯨꯠꯁꯥ ꯃꯊꯪ 589 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯃꯤꯒꯤ ꯐꯤꯕꯝꯃꯨꯛꯇꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯇꯨꯡꯗ ꯌꯥꯡꯗ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯤꯕꯝ ꯐꯖꯕꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯕꯝ ꯌꯦꯡꯉꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯐꯖꯕꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯁꯤꯃꯤꯇ꯭ꯔꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯕꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨꯕꯨꯁꯨ ꯈꯪꯅꯩ ꯃꯊꯪ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯁꯤꯅ 590 590 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯇꯥꯂꯣꯏ ꯍꯥꯏꯕꯅꯤ ꯇꯥꯂꯣꯏ ꯂꯨꯞꯂꯦꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨ ꯍꯥꯏꯇꯥꯔꯦ ꯃꯇꯨ ꯍꯥꯏꯗꯤ ꯋꯥꯏꯐꯁꯦ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯋꯥꯏꯐ ꯑꯣꯔ ꯕꯤꯇꯔ ꯍꯥꯞ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯕꯤꯇꯔ ꯍꯥꯞ ꯑꯣꯔ ꯋꯥꯏꯐ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯇꯨ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯇꯥꯂꯣꯏ ꯂꯨꯞꯂꯦꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯁꯨꯝ ꯇꯧꯅ ꯑꯩꯍꯥꯛꯀꯤ ꯉꯁꯤꯒꯤ ꯁꯔꯨꯛ 73 ꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ